Oi! Subi basta! Car later ba khoi di kot phu ma mi jing je koi ta ni ne ha. ꯑꯩꯅ ꯁꯨꯝ ꯍꯪꯅꯤꯡꯕ ꯑꯃ ꯌꯥꯝꯕꯗꯀꯣ ꯑꯗꯣ ꯌꯥꯝꯕꯁꯦ ꯍꯥꯏꯗꯤ ꯐꯤꯂꯝꯒꯨꯝꯕ ꯇꯣꯛꯄꯗꯩ ꯍꯥꯏꯗꯤ ꯇꯣꯛꯄ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯛꯇꯕ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯀꯨꯝꯗꯤ ꯀꯨꯝꯈꯤꯗꯔꯦꯕꯀꯣ ꯀꯌꯥ ꯊꯣꯏꯅ ꯑꯩꯒꯤ ꯅꯦꯂꯛꯇꯕꯒꯤ ꯀꯨꯝꯗꯕꯅꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤ ꯑꯩꯉꯣꯟꯗꯒ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤꯗ ꯚꯤꯗꯤꯑꯣꯒꯤ ꯃꯔꯛ ꯊꯠꯅ ꯂꯥꯛꯂꯤꯕ ꯕꯥꯏ ꯕꯥꯏ ꯑꯦꯟ ꯅ꯭ꯌꯨ ꯌꯔꯒ ꯃꯔꯤ ꯂꯩꯅꯅ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗ ꯂꯩꯕ ꯊꯤꯌꯨ ꯐꯤꯜ ꯍꯥꯎꯁꯅ ꯃꯌꯥꯝꯗ ꯍ꯭ꯌꯨꯖ ꯑꯣꯏꯕ ꯑꯣꯐꯔ ꯑꯃ ꯇꯧꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯂꯩꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ 35 to 55% ꯑꯣꯐ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯋꯥꯟ ꯁꯦꯀꯔ ꯅꯠꯇ꯭ꯔꯒ ꯇꯤ ꯁꯥꯔꯠ ꯑꯃ ꯐ꯭ꯔꯤꯗ ꯍꯥꯞꯆꯒꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯣꯔꯗꯁꯨ ꯁ꯭ꯇꯣꯛꯁꯦ ꯐꯨꯜꯗ ꯂꯩꯔꯕꯅꯦ ꯑꯗꯨꯒ ꯑꯣꯐꯔꯁꯤꯁꯨ ꯂꯤꯃꯤꯇꯦꯠ ꯑꯣꯐꯔꯅꯦ ꯍꯥꯏꯕꯗꯤ ꯗꯦꯠ 31 and date 1 ꯈꯛꯇꯒꯤꯅꯤ ꯑꯗꯨꯅ ꯁ꯭ꯇꯣꯛꯁꯦ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯂꯩꯕꯤꯔꯣ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯨꯁꯨ ꯑꯩ ꯅꯥꯀꯟꯗ ꯊꯣꯜꯂꯝꯃꯒꯦ ꯑꯗꯨꯒ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡꯗꯣ ꯍꯥꯞꯄꯝꯃꯒꯦ ꯌꯥꯏꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄ ꯊꯃꯣꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯧꯖꯤꯛꯄꯣ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯀꯩꯁꯨ ꯅꯠꯇꯦ ꯐꯖꯕ ꯒꯥꯔꯤ ꯇꯣꯡꯉꯤꯉꯩ ꯈꯨꯠꯇ ꯄꯩꯁꯥ ꯖꯣꯝ ꯖꯣꯝ ꯄꯥꯏꯔꯤꯉꯩ ꯀꯔꯝꯕ ꯅꯨꯄꯤꯅ ꯅꯥꯊꯩ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣꯕ ꯍꯥ ꯑꯣꯗꯤ ꯆꯠꯄ ꯅꯨꯄꯥ ꯑꯃ ꯄꯤꯁꯜꯂꯛꯑꯒ ꯅꯣꯏ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩꯗꯥꯏ ꯅꯣꯏꯕꯣ ꯀꯩꯅꯣꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯣꯗꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯣꯗꯤ ꯆꯠꯂꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯦꯟꯃꯟꯕꯒꯤ ꯑꯣꯗꯤ ꯆꯠꯄꯅꯦꯕ Manipuri. ꯌꯥꯔꯣꯏ ꯑꯩ ꯔꯣꯅꯥꯜꯗꯣꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯦꯁꯤ ꯐꯦꯟꯅꯦ ꯑꯩꯈꯣꯏ ꯃꯦꯁꯤ ꯐꯦꯟꯗ ꯂꯩꯖꯕ ꯅꯨꯄꯥꯅꯦ ꯃꯦꯁꯤ ꯐꯦꯟꯗ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯇꯨ ꯀꯩꯅꯣ ꯇꯣ ꯁꯤꯗ ꯂꯩ ꯈꯪꯉꯤꯁꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯐꯣꯇꯣꯅꯤ ꯀꯥꯟꯗ ꯋꯥꯅꯤ ꯍꯧꯖꯤꯛꯁꯤꯕꯨ ꯁꯤꯃꯦꯟ ꯕꯦꯒ ꯀꯌꯥ ꯄꯤꯕꯤꯔꯤꯒꯦ ꯕꯦꯒ 3 ꯈꯛꯇꯪ ꯄꯥꯝꯃꯤꯗ ꯑꯩꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗꯣ ꯂꯣꯏꯁꯟꯅꯤꯡꯕ ꯌꯥꯝ ꯊꯨꯕ ꯅꯠꯇ꯭ꯔꯒꯗꯤ ꯕꯦꯒ 1,000 ꯂꯧꯒꯗꯕ ꯂꯩꯌꯦ ꯑꯗꯨꯗꯤ ꯍꯦꯛꯇ ꯂꯧꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯒꯤꯗꯤ ꯃꯃꯜꯒꯤ ꯋꯥ ꯅꯠꯇꯦꯗ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯐꯕ ꯄꯥꯝꯖꯕ ꯋꯥꯅꯤꯗ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯏꯃꯥ ꯃꯌꯥꯝ ꯂꯦꯡꯕꯗ ꯃꯣꯏ ꯆꯠꯈꯤꯕ Saturday Night Live Soda ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁ ꯁꯨꯁꯃꯤꯇꯥ ꯂꯦꯡꯁꯤꯜꯂꯒ ꯂꯩꯔꯦ ꯀꯔꯤ ꯏꯁꯩ ꯇꯥꯕꯤꯒꯗꯕꯅꯣ ꯑꯃꯔ musi ngaliba antau isaido matiam tang tajaninba Okay khitang zum mamma male songi jaga do ko khitang laptop bu yabra khalai bai sei siga chana ba dong su tawre khalai bai sei siga chana ba dong su tawre Saturday Night Live Soda ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁ ꯁꯨꯁꯃꯤꯇꯥ ꯂꯦꯡꯁꯤꯜꯂꯒ ꯂꯩꯔꯦ ꯀꯔꯤ ꯏꯁꯩ ꯇꯥꯕꯤꯒꯗꯕꯅꯣ ꯑꯃꯔ ꯅꯪꯅ ꯉꯔꯥꯡ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯅꯪ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯨ ꯊꯛꯄ ꯑꯩꯈꯣꯏꯅ ꯄꯥꯜꯂꯕꯅꯦ Dada, paanbudi palebu koi party ki yam thuna siganbise. Let's go at the finals. Do you still? You can do it all by yourself. Let me see you do it. Kaya nga nang numit ki ay ginang tawlay do. Ha? Ay to kaya luhong ang balina. Tapos siya loy kuno ako ginali.
ai khoi gi hai tam ne khang ba lo kuma po che oi ga ji sa po lo ga ai khoi gi hai tam ne ai khoi gi ai ga nang tau sa la de ji khang ba a ji na kai thi na ai khoi ni gi pe ti ko si ri ba 哎呦我的妈！ไอ้กิจสมาโตเลยโอ้ยบอยเฮ้ยนั่งนี่ล้อมเลยล้อมไอ้กิมาค่าเดือดข้ามอีกว่าฮินไดเครตาโมเดล2020 लाख ग्राम थोड़ी भी दो अब तोไอ้กิจสมาไม่เอาเงินตัวตัวโถไงเขานั่งเกียร์ชาบุจ้านะว่าหลักมารีมึงอ่ะฮับปี้เราเก็บนั่งเอกอนนับไปรมั้ง เดี๋ยวดูได้เรื่องกี่เดือน no พอ